ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ 9, 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ꯫ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ꯫ ꯉꯁꯤ ꯏꯪ ꯀꯨꯝꯖꯥ 2022 ꯖꯨꯂꯥꯏ ꯊꯥꯒꯤ ꯅꯣꯡꯁꯤꯡ 1 ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯟ ꯃꯔꯨꯞ ꯑꯁꯥꯝ ꯍꯣꯖꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 265ꯀꯤ ꯃꯈꯥꯗ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯂꯧꯈꯠꯆꯔꯤ ꯁꯩꯔꯦꯡ 5ꯈꯛ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯥꯟꯕꯒꯤ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯀꯁꯥꯔ ꯁꯤꯜꯆꯔꯒꯤ ꯀ꯭ꯔꯤꯁꯅꯄꯨꯔꯗ ꯄꯣꯛꯆꯕ ꯍꯧꯖꯤꯛꯅ ꯒꯨꯋꯥꯍꯥꯇꯤꯗ ꯂꯩꯕꯤꯔꯤꯕ ꯂꯩꯃ ꯑꯦꯋꯥꯔꯗ ꯑꯦꯋꯥꯔꯗꯤ ꯑꯃꯁꯨꯡ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯟ ꯑꯣꯖꯥ ꯅꯥꯎꯔꯦꯝ ꯑꯃꯨꯌꯥꯏꯃꯒꯤ ꯁꯩꯔꯦꯡ ꯏꯒꯤ ꯃꯆꯨꯗꯤ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ꯫ ꯁꯩꯔꯦꯡ ꯑꯁꯦ ꯏꯪ ꯀꯨꯝꯖꯥ 2022ꯗ ꯐꯣꯡꯈꯤꯕ ꯂꯃꯜ ꯂꯥꯏꯔꯤꯛꯇ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ꯫ ꯏꯒꯤ ꯃꯆꯨꯗꯤ ꯑꯃꯠꯇꯅꯤ꯫ ꯃꯇꯝ ꯃꯇꯝꯒꯤ ꯌꯥꯑꯣꯟꯅꯤ ꯃꯍꯩ ꯃꯍꯩ ꯃꯤꯡ ꯑꯣꯟꯊꯣꯛꯅꯔꯤ꯫ ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯔꯝꯕ ꯃꯤꯡ ꯃꯤꯔꯣꯜꯗꯒꯤ ꯏꯔꯣꯜꯗ ꯑꯣꯟꯊꯣꯛꯆꯔꯤ꯫ ꯑꯩꯒꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯆꯥꯎꯊꯣꯛꯆꯔꯤ꯫ ꯆꯥꯎꯊꯣꯛꯂꯤꯕꯔꯥ ꯄꯤꯛꯁꯤꯜꯂꯤꯕꯔꯥ ꯈꯪꯗꯦ ꯃꯤꯡꯗꯤ ꯑꯣꯟꯊꯣꯛꯂꯦ ꯃꯤꯗꯤ ꯑꯣꯟꯊꯣꯛꯇꯦ꯫ ꯃꯄꯨꯒꯤ ꯃꯤꯡꯁꯨ ꯑꯣꯟꯊꯣꯛꯄꯤꯔꯦ ꯃꯌꯥꯡ ꯂꯥꯏ ꯃꯤꯇꯩ ꯂꯥꯏ ꯃꯂꯦꯁꯥ ꯂꯥꯏ ꯄꯥꯡꯒꯜ ꯂꯥꯏ ꯂꯥꯏꯕꯨꯅ ꯌꯣꯟꯗꯨꯅ ꯆꯥꯔꯕ ꯂꯥꯏ꯫ ꯇꯝꯐꯥꯅ ꯎꯆꯦꯛ ꯂꯥꯡꯃꯩꯗꯨꯡ ꯑꯣꯟꯈꯤ ꯊꯥꯏꯅ ꯉꯁꯤꯗꯤ ꯊꯃꯣꯏꯅ ꯑꯍꯤꯡꯕ ꯅꯨꯡ ꯑꯣꯜꯂꯤ꯫ ꯃꯆꯥꯅ ꯃꯃꯥꯕꯨ ꯍꯧꯗꯣꯡ ꯊꯥꯗꯣꯛꯐꯝꯗ ꯊꯥꯗꯣꯛꯂꯤ꯫ ꯃꯃꯥꯅ ꯃꯆꯥꯕꯨ ꯗꯁꯕꯤꯟꯗ ꯂꯪꯁꯦꯛꯂꯤ꯫ ꯑꯗꯨꯒ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇꯨꯅ ꯀꯣꯏꯔꯤ꯫ ꯀꯔꯝꯕ ꯃꯄꯨꯅ ꯗꯥꯏ ꯄꯨꯒꯅꯤ? ꯃꯄꯨꯗꯤ ꯌꯥꯝꯈ꯭ꯔꯦꯗ ꯂꯝꯍꯨꯛꯅꯕ ꯃꯤꯇꯝ ꯊꯤꯈꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯄꯨ ꯑꯃꯗ ꯁꯤꯟꯅꯖꯔꯤ꯫ ꯃꯤꯡ ꯃꯥꯟꯅꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯒꯤ ꯃꯆꯨꯗꯤ ꯑꯃꯠꯇꯅꯤ ꯑꯣꯟꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯃꯆꯨꯅꯤ꯫ ꯂꯣꯏꯖꯔꯦ꯫ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯌꯥꯡꯈꯩꯒ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗ ꯄꯣꯛꯆꯕ ꯍꯧꯖꯤꯛꯅ ꯑꯁꯥꯝꯒꯤ ꯖꯥꯒꯤꯔꯨꯠ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯑꯃꯗꯤ ꯚꯥꯔꯇꯤꯌ ꯗꯂꯤꯇ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤ ꯖꯥꯒꯤꯔꯨꯠ ꯕ꯭ꯔꯥꯟꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯈꯨꯂꯆꯟꯗ꯭ꯔ ꯃꯉꯥꯡꯒꯤ ꯁꯩꯔꯦꯡ ꯍꯧꯔꯣ ꯍꯧꯔꯣ ꯄꯥꯔꯤ ꯏꯃꯣꯝ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ꯫ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯏꯁꯥꯃꯛ꯫ ꯍꯧꯔꯣ ꯍꯧꯔꯣ ꯄꯥꯔꯤ ꯏꯃꯣꯝ ꯍꯧꯔꯣ ꯍꯧꯔꯣ ꯄꯥꯔꯤ ꯏꯃꯣꯝ ꯀꯪꯂꯩ ꯏꯒꯤ ꯁꯥꯌꯣꯟ ꯑꯊꯧꯕ ꯄꯂꯦꯝꯒꯤ ꯅꯝꯊꯥꯡ ꯃꯨꯟꯈ꯭ꯔꯕꯗ ꯇꯨꯛꯊꯗꯨꯅ ꯑꯃꯨꯛ ꯂꯩꯔꯒꯅꯨ ꯋꯥꯏ ꯀꯧꯕꯗ ꯍꯥꯏꯔꯛꯇ꯭ꯔꯕꯤ ꯁꯥꯏꯅꯣꯝꯒꯤ ꯁꯪꯂꯥꯡ ꯀꯣꯛꯂꯤꯕꯁꯦ
ꯃꯆꯥꯒꯤꯗꯃꯛ ꯈꯟꯕꯗ ꯆꯔꯤ ꯇꯠꯅ ꯄꯨꯛꯊꯜꯂꯕꯤꯅꯤ ꯇꯨꯡꯒꯤ ꯃꯥꯡꯒꯤ ꯅꯄꯨꯛ ꯊꯣꯛꯅ ꯏꯃꯥꯕꯨ ꯑꯃꯨꯛ ꯋꯥꯍꯜꯂꯒꯅꯨ ꯃꯄꯣꯛ ꯇꯔꯦꯠ ꯄꯣꯛꯇꯨꯅꯁꯨ ꯈꯣꯝꯂꯥꯡ ꯂꯃꯟ ꯁꯤꯡꯉꯝꯂꯣꯏꯀꯣ ꯂꯣꯏꯖꯔꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 53 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯦ ꯒꯣꯂꯥꯘꯥꯠꯀꯤ ꯗꯣꯈꯤꯟ ꯍꯦꯡꯔꯥꯗ ꯄꯣꯛꯆꯕꯤ ꯍꯧꯖꯤꯛꯅ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏꯗ ꯂꯩꯕꯤꯔꯤꯕꯤ ꯃꯦꯗꯥꯝ ꯂꯥꯏꯔꯦꯜꯂꯥꯛꯄꯝ ꯑꯣꯡꯕꯤ ꯕꯩꯖꯟꯇꯤꯒꯤ ꯁꯩꯔꯦꯡ ꯏꯃꯥꯒꯤ ꯇꯦꯡꯊꯥꯈꯣꯜ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯏꯪ ꯀꯨꯝꯖꯥ 2012 ꯅꯣꯚꯦꯝꯕꯔ ꯊꯥꯒꯤ ꯅꯣꯡꯁꯤꯡ 18ꯗ ꯑꯄꯨꯟꯕ ꯄꯧꯔꯝꯂꯦꯟ ꯃꯔꯨꯞꯀꯤ 70 ꯁꯨꯕ ꯐꯥꯎꯟꯗꯦꯁꯟ ꯗꯦ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯄꯕ꯭ꯂꯤꯁ ꯇꯧꯈꯤꯕ ꯑꯏꯕꯤ ꯃꯁꯥꯃꯛꯀꯤ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ ꯏꯃꯥꯒꯤ ꯇꯦꯡꯊꯥꯈꯣꯜ ꯍꯥꯏꯅꯔꯤꯕꯅꯤ ꯉꯁꯤꯁꯨ ꯃꯥꯂꯦꯝ ꯂꯩꯃꯅ ꯂꯨꯝꯕꯔꯥ ꯄꯂꯦꯝ ꯏꯃꯥꯅ ꯃꯂꯨꯝꯃꯤ ꯄꯂꯦꯝ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯊꯧꯒꯥꯏ ꯃꯁꯛ ꯈꯪꯕꯅꯤ ꯃꯥꯏꯈꯨꯝ ꯊꯥꯅ ꯎꯞꯇꯨꯅ ꯃꯃꯥ ꯅꯤꯡꯕ ꯁꯥꯗꯨꯅ ꯂꯥꯎꯔꯤ ꯈꯣꯜꯂꯥꯎ ꯁꯛꯂꯤ ꯖꯥꯇꯤꯒꯤ ꯏꯁꯩ ꯀꯥꯡꯂꯨꯞ ꯁꯦꯝꯗꯨꯅ ꯃꯤꯐꯝ ꯐꯝꯃꯤ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯍꯩꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯇꯨꯅ ꯏꯃꯥ ꯅꯤꯡꯕ ꯁꯥꯔꯤꯗꯣ ꯈꯪꯂꯤꯔꯣꯏ ꯅꯤꯡꯕꯔꯥ ꯏꯃꯥꯗꯤ ꯎꯔꯤꯔꯣꯏ ꯈꯟꯕꯔꯥ ꯅꯈꯣꯏꯗꯤ ꯅꯠꯇ ꯑꯣꯏꯗꯕꯅ ꯃꯥꯡꯗ ꯊꯥ ꯀꯂꯛ ꯃꯤꯍꯧꯅ ꯅꯝꯗ ꯄꯣ ꯑꯀꯟꯕꯅ ꯑꯁꯣꯟꯕꯕꯨ ꯁꯔꯥꯛꯇꯝ ꯈꯨꯠꯀꯟꯕꯅ ꯑꯆꯨꯝꯕ ꯁꯛ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯁꯤꯟꯅ ꯅꯤꯟ ꯃꯤꯍꯥꯠ ꯃꯤꯅꯩꯅ ꯊꯧꯒꯥꯏ ꯁꯤꯟ ꯃꯤꯒꯤ ꯃꯃꯜ ꯃꯥꯡꯈ꯭ꯔꯦ ꯁ꯭ꯔꯗꯥ ꯚꯛꯇꯤ ꯂꯩꯇꯔꯦ ꯅꯁꯥꯒꯤꯇ ꯌꯦꯡꯕ ꯊꯃꯣꯏꯗꯨꯅ ꯏꯈꯦꯡ ꯇꯩꯔꯕ ꯅꯈꯨꯠꯇꯨꯅ ꯂꯩꯔꯥꯡ ꯈꯨꯖꯣꯛ ꯀꯠꯂꯕꯁꯨ ꯈꯣꯏꯗꯥꯗꯦꯅꯦ ꯏꯃꯥꯒꯤ ꯊꯃꯣꯏꯅ ꯅꯈꯣꯏꯒꯤ ꯁꯥꯖꯤꯟꯅꯕ ꯊꯧꯑꯣꯡꯁꯤꯡꯗꯣ ꯒꯥꯟꯙꯥꯔꯤꯅ ꯃꯆꯥ 100 ꯄꯣꯛꯄꯒꯨꯝ ꯀꯥꯟꯅꯗꯕ ꯃꯆꯥ ꯄꯣꯛꯇꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ ꯂꯣꯏꯖꯔꯦ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯁꯩꯔꯦꯡ ꯏꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ 53 ꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯔꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏ ꯀꯧꯕ ꯂꯝꯗꯝꯗ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯑꯁꯥꯝꯒꯤ ꯑꯦꯛꯁ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯗꯥꯛꯇꯔ ꯑꯝꯕꯦꯗꯀꯔ ꯅꯦꯁꯅꯦꯜ ꯐꯦꯂꯣꯁꯤꯞ ꯑꯦꯋꯥꯔꯗꯤ ꯑꯣꯖꯥ ꯄꯨꯈ꯭ꯔꯝꯕꯝ ꯀꯥꯃꯤꯅꯤꯒꯤ ꯁꯩꯔꯦꯡ ꯊꯃꯣꯏ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯦ ꯂꯩꯍꯥꯎ ꯄꯔꯦꯡ ꯍꯥꯏꯅ ꯀꯧꯕ ꯂꯥꯏꯔꯤꯛꯇ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯀꯃꯜ ꯏꯁꯥꯃꯛ ꯊꯃꯣꯏ ꯂꯝꯗꯝꯁꯤꯒꯤ ꯐꯖꯕ ꯄꯣꯏꯔꯩꯁꯤꯒꯤ ꯅꯤꯡꯊꯤꯕ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯕ ꯃꯐꯝꯁꯤꯗ ꯄꯣꯛꯆꯔꯤꯕ ꯃꯄꯥꯔꯤ ꯃꯃꯣꯝ ꯈꯨꯗꯤꯡꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯂꯃꯥꯏ ꯊꯟꯅ ꯂꯩꯈ꯭ꯔꯕ ꯏꯇꯤꯍꯥꯁꯀꯤ ꯆꯦꯕꯥꯡ ꯊꯜꯂꯕ ꯄꯟꯗꯨꯞ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯔꯤꯕ ꯃꯔꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯖꯕ ꯁꯅꯥ ꯂꯩꯄꯥꯛ ꯍꯥꯏꯅ ꯀꯧꯖꯔꯤꯕ ꯊꯃꯣꯏꯗ ꯆꯥꯎꯊꯣꯛꯆꯔꯤꯕ ꯍꯦ ꯏꯃꯥ ꯃꯅꯤꯄꯨꯔ ꯉꯁꯤꯗꯤ ꯔꯥꯖꯅꯤꯇꯤꯒꯤ ꯁꯔꯧꯗ ꯏꯃꯥ ꯅꯪꯒꯤ ꯁꯛꯇꯝꯕꯨ ꯀꯥꯏꯍꯟꯒꯦ ꯊꯧꯔꯥꯡꯈꯤꯕ ꯃꯤꯀꯨꯞꯇ ꯅꯆꯥꯁꯤꯡꯅ ꯊꯃꯣꯏ ꯀꯥꯏꯅ ꯆꯣꯡꯊꯣꯔꯛꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯀꯥꯏꯕ ꯌꯥꯔꯣꯏ ꯂꯪꯂꯤꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯈꯣꯜꯂꯥꯎꯅ ꯏꯇꯤꯍꯥꯁꯀꯤ ꯑꯅꯧꯕ ꯂꯃꯥꯏꯗ ꯑꯅꯧꯕ ꯃꯨꯛꯇ꯭ꯔꯕ ꯃꯌꯦꯛꯅ ꯏꯈ꯭ꯔꯕ ꯃꯨꯠꯂꯔꯣꯏ ꯉꯁꯤꯗꯤ ꯁꯅꯥꯒꯤ ꯃꯌꯦꯛ ꯑꯗꯨ ꯍꯤꯡꯂꯕꯗꯤ ꯁꯤꯒꯅꯤ ꯅꯣꯡꯃ ꯑꯔꯊ ꯂꯩꯇꯕꯗ ꯍꯤꯡꯕꯗꯤ ꯀꯥꯟꯅꯕꯔꯥ ꯂꯩꯄꯥꯛꯀꯤꯗꯃꯛ ꯁꯤꯕꯗꯤ ꯑꯍꯦꯟꯕꯅꯤ ꯀ꯭ꯔꯤꯀꯨ ꯄꯥꯠꯇ ꯑꯃꯔ ꯑꯣꯏꯅ ꯃꯈꯣꯏ 19ꯅ ꯊꯝꯂꯝꯂꯦ
Leibak ningbagi awangba khudam ama kauraboi ngasisu Jun 19 gi numit ado kauraroi matamdo nong may bulet ka mayok na masing langamdaraba Manipurgi mapari mamom kaya gi hakchang imunay mo takiba matam pungja aduda mamalepaki ngam kay kanbagi damak nasa singi mitludagi sintakiba pirangi ichil kanglaroy ngasisu matam pumba kanglaroy nambol turelgi ichel tatkrabasu imphal turel na laikrak chatkrabasu ningtham thagi likla unna nungsa sarakpada kangkrabasu Manipurgi ngamkai kanbagi damak mapari mamom singna thamoy kaina misnadagi sintharakliba pirangi ichel kanglaroy ngasisu matam pumba kanglaroy loijare APM Larambi Channel na pangthok chariba saireng isi aiba thisi thauram masigi jangai ga taruk suba tangkakki saireng pathokpagi thauram masida manga suba saireng oina laukhatchare Assamgi hojai kauba lamdamda leibiriba singer amadi actor Bishnu Latpam Ibungo Chau Sharmagi saireng aibu mihatpa tahanganu haina mingtholaba saireng asibu pathoktuna tahan biriba Bishnu Latpam Ibungo Chau Sharma masamak Aibu mihatpa tahanganu aigi yumda aise mina phubiraba iyumda migi makhutta chai charaba leiram khidra aimuk asonba iyumda aigi leifam leitraba asisu laibakta tamlammani khallasira matengi damak lai miyoi khara adubu makhoisu ngaktaba ngamde chai chariba aibuda khambiba aibu phuriba mangondani karisu haidaba hojikse ai kaidawni yamna luriba matang matamni phanamak lurabasu aidi chenba yade aigi nungsiraba yum tharoktuna ai chenba yade karisu ngamba ude yumgi ahal singsu macha masu chai chana asopan yauraba asokpadagi hanjinduna siba hawbo yauraba asuk awana nangna leira phawba karigi tuminna leithokli mapi mapa oriba makhoina angakpa phangi ngaktaba ngamde matengi damak lakliba makhoina aigi yaknabagi misangna leplaba hanbi khro kanadre chak tingnabani idom mukna jage aigi damak siraba sukaide yaknabaga muknabada yumdagiri tanthokini mahakpu amuk hanna changlakpa ngamdanaba aina minungsi leirubagira ngasi asumna thokliba ngasi asuk wariba yumgidamak sidokpa ngamba aise yumgidamak mihatpa sungamgani aibu mihatpa tahanganu loijare